Alaikum warahmatullahi wabarakatuh. Si hꯧꯖꯤꯛ ꯂꯝꯕꯤꯁꯦ WM ꯇꯧꯕꯤꯔꯝꯃꯒ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯒꯅꯤ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯃꯃꯥꯡꯗ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅꯗꯤ ꯊꯥꯖꯕꯤꯔꯝꯕ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯨꯡꯁꯤ ꯀꯥꯞꯊꯣꯛꯑꯦ ꯂꯩꯄꯥꯛꯀ ꯅꯞꯁꯤꯟꯅꯗꯅ ꯂꯩꯕ ꯌꯥꯝ ꯌꯥꯎꯔꯦ ꯅꯨꯡꯁꯤ ꯌꯥꯝ ꯀꯥꯞꯊꯣꯛꯑꯦ ꯂꯩꯕꯥꯛꯀ ꯅꯞꯁꯤꯟꯅꯔꯒ ꯃꯔꯝ ꯆꯥꯅ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯡꯁꯤ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗ ꯀꯥꯞꯊꯣꯛꯄ ꯑꯗꯨꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯁꯤ ꯂꯩ ꯐꯤꯕꯝꯁꯦ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯥꯏꯊꯣꯛꯑꯒ ꯏꯕ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯁꯦꯝꯕꯤꯔꯒ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯗꯗꯤ ꯀꯨꯏꯅ ꯆꯠꯂꯔꯣꯏ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯇꯧꯕꯤꯔꯒ ꯁꯤ ꯀꯥꯞꯊꯣꯛꯏꯁꯤ ꯀꯥꯞꯊꯣꯛꯇꯅꯕ ꯁꯦꯝꯕꯤꯔꯒ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯁꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯃꯃꯥꯡꯗ ꯁꯦꯝꯕꯤꯒꯅꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯁꯦꯝꯕꯤꯔꯣ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯤꯔꯣ ꯂꯩꯕꯥꯛ ꯋꯥꯠꯄ ꯌꯥꯎꯕ ꯃꯐꯝ ꯅꯨꯡ ꯈꯛꯇ ꯉꯥꯏꯕ ꯃꯐꯝꯁꯨ ꯌꯥꯎꯔꯦꯀꯣ ꯁ꯭ꯋꯥꯏꯁꯤ ꯅꯨꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯂꯩꯕꯥꯛ ꯋꯥꯠꯄ ꯃꯐꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯍꯦꯟꯖꯟꯕ ꯃꯐꯝꯁꯨ ꯌꯥꯎꯔꯤ ꯂꯩꯕꯥꯛꯅ ꯍꯦꯟꯖꯟꯈꯤꯕ ꯅꯨꯡꯁꯤꯡꯁꯤ ꯂꯩꯕꯥꯛꯀ ꯑꯃꯐꯥꯎ ꯐꯥꯖꯤꯟꯅꯗ꯭ꯔꯦ ꯅꯞꯁꯤꯟꯅꯗ꯭ꯔꯦꯕ ꯂꯩꯔꯤꯁꯦ ꯐꯤꯕꯝꯁꯤꯗ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯁꯤꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏ ꯈꯨꯠꯅ ꯇꯦꯝꯈꯤꯕꯅꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯦꯆꯤꯟꯅ JCBꯅ ꯇꯦꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯗꯨꯒ ꯈꯨꯠꯅ ꯇꯦꯝꯕ ꯃꯐꯝꯁꯤꯗꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯄꯥꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯡꯁꯤꯅ ꯃꯊꯛꯇ ꯇꯥꯎꯔꯒ ꯂꯩꯔꯦ ꯐꯥꯖꯤꯟꯅꯗ꯭ꯔꯦ ꯁꯤ ꯅꯨꯡꯁꯤꯡꯁꯦ ꯅꯨꯡꯁꯤ ꯅꯥꯀꯟꯗ ꯄꯩꯔꯒ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯀ ꯅꯨꯡꯒꯒꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯤ ꯆꯥꯡꯁꯤ ꯃꯥꯟꯅꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯕ ꯂꯩꯕꯥꯛ ꯋꯥꯠꯄꯅꯤꯅ ꯑꯁꯣꯝꯒꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯨ ꯂꯣꯏꯅ ꯀꯥꯞꯊꯣꯛꯑꯦ ꯁꯦ ꯂꯤꯂꯣꯡ ꯗꯥꯝ ꯃꯈꯥꯒꯤꯅꯤꯀꯣ ꯂꯝꯕꯤꯁꯦ ꯂꯤꯂꯣꯡ ꯗꯥꯝ ꯃꯈꯥꯒꯤ ꯂꯝꯕꯤꯗꯨꯅꯤ ꯁꯦ ꯑꯗꯨꯒ ꯎꯕꯥꯛꯊꯣꯡꯗꯒꯤꯅ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯃꯔꯛꯀꯤꯗꯨꯁꯨ WM ꯇꯧꯔꯦ ꯑꯗꯨꯒ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯑꯣꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯂꯝꯕꯤ ꯁꯝꯅ ꯆꯠꯇꯕꯅꯤ